Hoi mayam, ngasi si Mei tang ani irai numit ing kumda lising ani kun mangani aina lepchari ba jaga si Thangmaibal Yumnam Laikai adani akoi gi Manipur gi Assembly Legislative Assembly gi building leiriba sigi mamang dani aina han akoi gi April gi tang kunthra da aina chairau ching ka mathakta kajaraga sa akhoi tekhauga maiteiga lainarakpa marigi maramda wafam kharadang haiba wareng ama pathokchabagi recording tawba laksabadu aisi akhoi gi watch tower mathakta Imphal Valley unanaba Manipur sarkar na phajana semdana leiba mafamdu ai chachaba matamda madu yam phajaba jani ado adui numitudi akhoi gi nungki nongmong masu oiba aduga matamjo thengrabnina mayamda yam phajana uchaba ngamjagidre adu maru oina mapal lamda leibiriba aduga mafam sida chatpidiriba pai mayamgi damakta ai ngasi ji amuk laksarega masim tangdi ucharagena laksabani mangda akoigi assembly secretariat leire aduga chumdring chakriba somda haigarkhriba sina yet lomda haigarkhriba sina akoigi chingmairong tagidoribani aduga somda kha pangna chinglomda changjingriba lambi sina akoigi Yumlam Laikai Thangmaibal Yumlam Laikai gi makha kha lerak araga dum khangna mane aduga somda nongchu pangna changiba lambi sida changaga chu akoigi ching kapam thammi badu yam phajana leire somdai changaga chu adegi somdai changaga chu adum leire adum mafam du yoraga amu paudam jarake Hojiksi nungkilgi pung amaga minute 15 chap chana tare aina ngaki mamangda lepcharamba aikoigi Yumnam Laikai aikoigi Manipur Assembly Legislative Assembly gi building leiribadugi mamangda leiriba mafamda lepcharamba degi kilometer ama phaba loi sangsilaga adum mafam si chingka phom si yaure cha chingsi tungda uribasini adu ai mathak tana Manipur sarkar na watch tower gainaka semdana leiribadu ucharaga hujiki tower du leperaga kari kari uba haibadu khwaigi mafamda uchanaba honajaga cherau chingni this is the Chinam Nodia government upper primary school haidana lei ado forest ki Langol reserve forest ki gate ka su lei ado mi ga di leite ada says Imphal view haidana si tawraga akhoi chumaina ching si kakha khidoribni kayam sana si Thangmaibal ni ado masaigi swai ji Sinam Laikai oire masaigi aina phawdok charakpa leirak tuda Sinam Laikai ga Yumnam Laikai ga khangre sumain tawna yam ngam manate Manipur sarkar na lambi si phajana koilas thadana seme aduna gari adum amaton yona kakhatpa yaraba mongni ai uchage sumaina loroi kakhatpa ni sumaina singha da Thangmaibal gi yum sing leire krik inare haitare sigi nakan sida Manipur Legislative Assembly gi main building ado complex ni mangda uribasi aduga ngamna kakhali adum sida building ama lei karigi building no ti khangde thaba khotpa taude khara kakhalakpa sida akoigi sida memorial ama lei akoigi Thangjam Dijomani Nanau haibasi akoigi laibak thiba thaudok December 12 ki 2012 December gi tang kulumdoi da thokhiba
ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕ ꯄꯥꯎꯃꯤꯅꯤ ꯃꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤ ꯁꯤꯗ ꯊꯥꯔꯤꯁꯤ ꯖꯔꯅꯦꯂꯤꯁ in loving memory of Thangjam Dijamani Nanao Singha born on Wednesday 6 November 1974 expired on Sunday 23rd December 2012 Thamaiban Sinam Lekai Haidana Thai Masi Nanao Si Magi Paumi Moina Mathau Tauringida Koigi Leghidabani Sarkargi Nomai Maruna Pandana Sarkargi Nomai Maruna Haitaren Main Taudana Masima Masigi Mapam Nanawi Memorial Ji Amuk Hindok Cherega Uribasi Si Thamaibangi building sini Impal si krikti inarabajani Main Taudana Amuk Kakalaga Masais da Sajalgi Kitang Kakalaga Putjama Nipuyang kay Kakalaga Sajalgi Ama complex amalay Hoziki Nanaugi Dijamanigi Memorial Dudagi Amuk Kakalaga Sidais da Sajalgi Leire Hogi Universal Friendship Organization Hara Kangaraba Ada Sidais da Akogi Mafam Numdaw Aina Laksai Matam City Hojik Pung Amaga Minute Kun Kare Le Anuksa Sariba Matamni Nalaragadi Hogi no Pamasan Pimicha Halaman Yamna Haitare Walking Jet Pasi Yam Langare Aduga Seista Hogi Sing my sing Sana Tagnaba Garigari Pang Mama Famni Yamna Nungaiba Ibema Sigi Yung Sikanaino Sigi Yumza Water supply gi neba oh says the water supply gi kaino amal leire yam phajana leiba mali ai matha mu ka khat jage sumai tawna ka kha khiduri mi sajal gi khoi UFO gi leire ba sidagi amuk sumaina mathak ta ka kha khadoi ni ai ka khat jage mai ka khalak pasida lambi gi matai da leire ba sisu ai nahan lungda ai mamli tawre mada kumtharak pa matamda Sa thak yun ba mayam phami Ada hojik si khara ngalli ba nuksa su leiri bana tholak tawni Sunday de ga di yam phajana tarom tai ado aina hana mamangda nahan ju haijagre ba sumaina semga chagal aba matungda di nahan April gi tang 13 da lakjabaduna ahan bale Adui mamang hoi Covid ki ga mamang dadi adum hafta amada hafta gi ani tha amada muk tawr so anirak tawr so walking morning walking wena singthak tan adum chacharam mai tawdana khara ngamna kakhali lambi di yam phajana koilas thare adubu sit nahlal lingba khoina migi miram da urakpa Lambi gi anan ba kaidawdu akoina uba phangdaba sini tawris ngami sa khangam kadda kakhali singon je sathok taw samaina sattaba kuiro ni na sol ma pi hole humang su loire khosel auxing khara khangna ba Sing mai rong ki sing ni Matek si dikhara phajana ka khale sida amuk lekhalaga kaga dori mi Main taroga sidagi amuk lekhalaga kari pangam ngambadi mandre amuk kakhatsage ayuk natraga nungdawaranggumbada ingdara kanta kar dikharasu phadong nungsa yak saringai sida karakpanina
ꯃꯥꯡꯁꯤ ꯐꯖꯅ ꯁꯧꯏ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯃꯥꯡꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯣꯏꯅ ꯊꯝꯃꯤꯕ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯆꯤꯛꯅ ꯐꯝꯗꯨꯅ ꯂꯩ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯒꯅ ꯌꯥꯝ ꯐꯕ ꯅꯤꯌꯣꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯝ ꯑꯀꯥꯏꯕ ꯂꯩꯕ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯎꯒ ꯊꯥꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯑꯃ ꯊꯥꯔꯤ ꯑꯗꯨ ꯊꯤꯌꯥꯝ ꯅꯤꯡꯉꯣꯜ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯎꯠꯇꯔꯥꯅꯤ ꯗꯦꯕꯤ ꯍꯥꯏꯗꯅ ꯑꯍꯟ ꯑꯃ ꯂꯩꯑꯣꯏꯕꯤꯈ꯭ꯔꯕꯤ ꯑꯃꯒꯤ ꯃꯦꯃꯣꯔꯤꯗ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯊꯥꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯁꯣꯔꯣꯛꯀꯤ ꯅꯥꯛ ꯌꯦꯠꯇ ꯃꯩ ꯊꯥꯕꯤꯒꯅꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯦꯠꯄꯁꯤ ꯑꯗꯨꯝ ꯊꯦꯠꯂꯤ ꯕꯦꯝꯃ ꯅꯣꯏꯗꯤ ꯀꯕꯨꯏꯔ ꯀꯔꯤꯅꯣ ꯃꯩꯇꯩꯔꯅꯦ ꯀꯥꯏ ꯆꯤꯡꯅ ꯅꯣꯏ ꯀꯩꯗꯧꯔꯤꯕ ꯁꯤꯡꯗꯤ ꯑꯀꯪꯕ ꯑꯗꯨꯝ ꯈꯨꯟꯕ ꯌꯥꯕ꯭ꯔꯥ ꯅꯣꯏ ꯌꯨꯝꯗꯤ ꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯣ ꯑꯩꯁꯦ ꯅꯍꯥꯟ ꯀꯥꯔꯛꯑꯝꯃꯦ ꯃꯝꯈ꯭ꯔꯕ ꯑꯗ ꯃꯄꯥꯟꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯋꯥꯁ ꯇꯋꯥꯔꯒ ꯂꯩꯕꯗꯣ ꯑꯃꯨꯛꯇ ꯎꯠꯀꯦꯅ ꯅꯝꯕ ꯑꯃꯨꯛ ꯂꯥꯛꯏꯕ ꯅꯍꯥꯟꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯈ꯭ꯔꯦꯕ ꯁꯤꯡꯗꯤ ꯈꯨꯜꯂꯨꯔꯕꯣ ꯅꯠꯇꯦ ꯁꯨꯒꯨꯝꯕ ꯇꯥꯔꯤꯁꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯀꯪꯕꯗꯤ ꯌꯥꯔꯝꯒꯅꯦꯕ ꯀꯩꯁꯨ ꯑꯣ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯐꯩ ꯐꯩ ꯉꯝꯃꯤꯅꯦ ꯑꯁꯤ ꯀꯥꯔꯒꯗꯤ ꯀꯩꯅꯣꯗꯨ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯖꯤꯝꯗꯣ ꯑꯣ ꯑꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯖꯤꯝ ꯂꯩꯔꯦ ꯖꯤꯝ ꯂꯩꯔꯒꯗꯤ ꯁꯤ ꯍꯦꯛ ꯂꯩꯈꯠꯄꯒ ꯂꯩꯔꯦ ꯑꯗꯨ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯅꯍꯥꯔꯣꯟꯁꯤꯡꯗꯤ ꯀꯟꯅ ꯆꯦꯟꯈꯠꯈ꯭ꯔꯤ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯏꯁꯩ ꯍꯧꯅ ꯈꯣꯡꯉꯤ ꯖꯤꯝꯒꯤ ꯑꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯣꯗꯤꯑꯣ ꯌꯥꯎꯗꯅ ꯂꯧꯕ ꯇꯥꯔꯤ ꯏꯁꯩ ꯈꯣꯡꯕ ꯇꯥꯏ ꯁꯤꯒꯤꯁꯤ ꯂꯩꯈꯠꯂꯒ ꯑꯣꯄꯟ ꯖꯤꯝ ꯑꯃ ꯂꯩ ꯃꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯩꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯅꯍꯥꯔꯣꯜꯁꯤꯡ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯝ ꯐꯖꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅꯗꯅ ꯂꯩ ꯃꯌꯥꯝ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯔꯤꯉꯩꯗ ꯁꯤꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯦꯐꯦꯒꯨꯝꯕꯅꯤ ꯀꯔꯤ ꯀꯧꯕꯅꯣ ꯑꯁꯤꯒꯤ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯅꯨꯡꯗꯥꯡ ꯊꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯔꯤꯝꯇ ꯑꯩ ꯐꯝꯖꯔꯝꯕ ꯖꯒꯥꯗꯨ ꯊꯥꯗꯣꯛꯑꯒ ꯊꯣꯛꯆꯔꯛꯈꯤꯕꯅꯤ ꯑꯁꯤꯁꯨ ꯆꯥꯅ ꯊꯛꯅꯕ ꯉꯥꯛ ꯄꯣꯊꯥꯕꯒꯤ ꯃꯆꯥꯛ ꯂꯣꯏꯅꯃꯛ ꯐꯪꯕ ꯃꯐꯝꯅꯤ ꯑꯣꯄꯟ ꯖꯤꯝꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯒꯦ ꯌꯥꯝ ꯐꯖꯅ ꯅꯍꯥꯔꯣꯜꯁꯤꯡ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯃꯆꯥꯛꯁꯨ ꯍꯥꯏꯗꯤ ꯂꯥꯏꯠ ꯑꯦꯛꯁꯔꯁꯥꯏꯖ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯖꯒꯤꯗꯤ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯖꯤꯝ ꯂꯩꯍꯧꯕ ꯖꯒꯥꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯏꯁꯩ ꯍꯧꯅ ꯈꯣꯡꯕꯅꯤ ꯑꯗꯨ ꯑꯩ ꯂꯧꯊꯣꯛꯄꯤꯌꯨ ꯀꯥꯏꯅ ꯉꯥꯛꯇꯪ ꯃꯨꯊꯠꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯖꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯁꯤꯗ ꯀꯥꯈꯠꯂꯛꯏꯅꯤ ꯑꯣꯄꯟ ꯖꯤꯝꯅ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃ ꯌꯥꯝ ꯐꯖꯅ ꯒꯦꯠꯇ ꯀꯪꯂꯥ ꯁꯥ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯅꯨꯡꯁꯤꯗ ꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯂꯩꯗꯅ ꯂꯩ ꯑꯗꯨ ꯃꯊꯛꯇꯗꯤ ꯅꯣ ꯁꯨꯁ ꯄ꯭ꯂꯤꯁ ꯍꯥꯏꯗꯅ ꯑꯩꯁꯨ ꯈꯣꯡꯎꯞ ꯂꯧꯊꯣꯛꯆꯔꯒ ꯎꯠꯄ ꯑꯩ ꯎꯠꯆꯒꯦ ꯁꯤꯡꯒꯤ ꯈꯨꯕꯝ ꯑꯩ ꯈꯣꯡꯎꯞ ꯂꯧꯊꯣꯛꯆꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯊꯥꯔꯤꯕꯁꯤ
이 라이브 짜자가 화이다 우천하기다먹다 dedicated to the unknown soldiers, the stars of Manipur who laid down their lives for their motherland 하이다나 타라가 레이 시대이스다 Tekendrjit birgi nuksasi mayok na badal leire murti ma leire Tekendrjit kiamal leire ipu thangal general gi amal leire somdana pauna barjabasi gi leire koi thauba sing Manipur gi damakta Manipur gi damakta ima leibak Manipur gi damakta koi thawai na pon thawi hiba sakhang daba chajin inausing ahal laman sing loina makpu supna o sida jananeta irabot ki amal leire sumain tawdana masimasu yam phajaba adubu leiriba phibam si yengsinminaba watpagi mawong ni masi khoi Manipurda sumaina tawbase adum mafamda adum pendaba haibase masigi damakta kathopiba natraga karigumba organization amana fajana ngakpi semina chitnan na hek changbada hekta athaubasingi na aikhoibu changbada kubibagi mawongda wakhalda poknanabagi mawongda tawnaba lu nana thambasi ai changbrai na khali ado aikhoiromdadi khara watli matam numitu yoraga dada ningsingba tai matamdadi aduga watch tower haina leibasina amathakta uribasini masinga sidi step kaya karaga yaubuno haibadu ai masing thijage sida open gym leire ngasai aina kakhalakpada khongouba isaidu khongdre adagi saisa Imphal view juice corner leire thaubasingi leire nakan sida sangagani akhoi tower kagadoise swaidagi khoi u macha chobuna khanjin manina tampak lamgi saruk si amabau udre sida changjaraga siri yoksinjage uba ngami si taraga yamde masi khongka chama impu yankhaigi changda laeraga akhoi watch tower si kakhatnaba siri si leire ananba building ani lei kari building no karino haibadi khangde karino tabu changaga yengjage karino resource building hai karigi resource no agi sina information center o sarkar gi wakhal ga di yam chawba lam koiba mi ga laerga saista ticket counter ga tawdana tawrega mayam yengnana ba kaidongna ba adagi resource center hai se kari tourist sing lakpatugi apamba kari pochai makta worsu phamnaba khonaba makta worsu tawnanaba gaina wakhal ga di yam chawba adumaina tawbo yani ga tawraga mapung phanadi tawdabini khoi Manipurda tawrisina chini aduna hojik mapu pandabagi mawongda kanam leitrisini kanam leitawase mapu pandabani tawrija adagi seisa dustbin ni gaina akhoi bag amamamga tawraga akhoi cement bag shigaiba amamam yalaga tawri sidaisa khara amuk kumdhabani horen tholokpadana kakhat kadoini si tawrega mangda khoigi kakhat kadorimi asi sawa matamdadi kanoga chu ningsing amdau male masigi design ga tawriba mi singduna khoigi China gi Great Wall of China ga iga aska tawdanaga tawmga su yai ado haisini adagi kanoga se yam phajana masi yam nungaina akhoi sina yamna ing tappa yam nungaiba mafam moi targi
ꯁꯨꯃꯥꯏꯅꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗꯒ ꯂꯥꯛꯑꯒ ꯁꯤꯗꯩꯁꯤꯗ ꯐꯦꯃꯤꯂꯤꯁꯤꯡ ꯄꯨꯟꯅ ꯒꯥꯔꯤꯗ ꯀꯥꯈꯠꯄ ꯌꯥꯏ ꯑꯉꯥꯡꯁꯤꯡ ꯀꯥꯈꯠꯆꯅꯤ ꯑꯗꯨ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛꯀ ꯄꯣꯊꯥꯔꯕ ꯀꯩꯗꯧꯕ ꯁꯟꯗꯦꯗ ꯀꯔꯤꯗ ꯁꯟꯗꯦꯒꯤ ꯗꯤꯁꯇꯗꯤ ꯑꯃꯨꯛ ꯎꯖꯗ꯭ꯔꯤ ꯁꯟꯗꯦꯗꯗꯤ ꯃꯤꯁꯤ ꯁꯣꯏꯗꯅ ꯈꯔ ꯌꯥꯝꯃꯝ ꯇꯥꯏ ꯑꯗꯨ ꯑꯁꯤꯁꯤꯗꯅ ꯀꯔꯤꯅꯣ ꯑꯃ ꯂꯩꯔꯤꯁꯦ ꯏꯃꯥ ꯀꯔꯤꯅꯣ ꯅꯣꯡꯒꯥꯂꯩꯃ ꯑꯁꯤꯗꯩꯁꯤꯗ ꯂꯥꯏꯁꯪ ꯑꯃꯁꯨ ꯂꯩ ꯑꯁꯤꯁꯨ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯤ ꯐꯖꯅ ꯂꯥꯏꯁꯪꯗꯨꯒꯤ ꯀꯩꯅꯣ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯒꯤꯗꯃꯛ ꯃꯤꯒ ꯊꯝꯗꯅ ꯐꯖꯅ ꯇꯧꯔꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯅ ꯀꯠꯊꯣꯛꯄꯤ ꯇꯥꯔꯒꯗꯤ ꯑꯗ ꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯄꯨꯖꯥ ꯑꯩꯈꯣꯏ ꯏꯔꯥꯠ ꯊꯧꯅꯤ ꯅꯨꯃꯤꯠꯅꯤ ꯀꯥꯏꯅ ꯇꯧꯔꯝꯅꯤ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯉꯁꯤꯗꯤ ꯀꯥꯔꯤꯕ ꯏꯁꯇꯦꯞꯁꯤ ꯍꯦꯛꯇ ꯃꯁꯤꯡ ꯊꯤꯖꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯧꯅ ꯀꯥꯗꯣꯔꯤꯕꯅꯤ ꯑꯩ ꯅꯍꯥꯟ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯊꯤꯕꯗ 200ꯃꯛ ꯁꯨꯗ꯭ꯔꯁꯨ 200ꯗꯒꯤ 4-5 ꯇꯥꯔꯝꯒꯗꯧꯕꯗ ꯑꯩ ꯃꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯈꯠꯂꯒ ꯃꯇꯦꯛ ꯃꯇꯦꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯒ ꯑꯩ ꯃꯁꯤꯡ ꯊꯤꯕ ꯍꯧꯖꯒꯦ ꯁꯤꯒꯤ ꯀꯥꯕꯁꯤꯗꯒꯤ ꯁꯨꯃꯥꯏꯅ 1 2 3 4 5 6 7 ꯍꯥꯏꯗꯅ ꯑꯩ ꯃꯊꯪ ꯃꯊꯪ ꯁꯤꯖꯔꯒ ꯑꯩ ꯂꯦꯞꯆꯒꯦ 85 86 87 88 89 90 91 92 93 94ꯗ ꯂꯤꯟꯅꯤꯡ ꯑꯃꯃꯨꯛ ꯂꯩꯔꯦ ꯅꯪꯅꯗꯤ ꯀꯥꯏꯗꯒꯤ ꯏꯆꯥꯁꯤꯡꯒꯨꯝꯕꯅꯦ ꯅꯣꯏꯗꯤ ꯊꯥꯡꯃꯩꯕꯟꯒꯤꯔꯣ ꯀꯩ ꯂꯩꯀꯥꯏꯒꯤ ꯎꯠꯄ ꯌꯥꯏꯀꯣ ꯍꯥ ꯁꯣꯝꯗ ꯂꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯕ꯭ꯂꯣꯛ ꯑꯃꯈꯛ ꯂꯩ ꯑꯗꯒꯤ ꯅꯣꯏ ꯀꯩꯅꯣ ꯅꯣꯏ ꯍꯧꯖꯤꯛ ꯀꯥꯔꯛꯏꯁꯤ ꯆꯤꯡ ꯀꯥꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯣꯏ ꯊꯥꯡꯃꯩꯕꯟ ꯑꯌꯨꯛꯀ ꯋꯥꯛꯀꯤꯡ ꯆꯠꯇ꯭ꯔꯣ ꯆꯠꯂꯦ ꯑꯗꯨꯝ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯕ ꯑꯩꯒꯤꯅ ꯀ꯭ꯔꯤꯇꯤꯕꯥꯁ ꯀ꯭ꯔꯤꯇꯤꯕꯥꯁ ꯕꯥꯃꯣꯟꯂꯣ ꯀꯩꯅꯣ ꯅꯠꯇꯦ ꯀꯩꯌꯨꯝꯅꯣ ꯋꯥꯍꯦꯡꯕꯝ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏꯁꯦ ꯀꯣꯆꯤꯡ ꯌꯥꯎꯕ ꯂꯥꯛꯄ ꯀꯣꯆꯤꯡ ꯌꯥꯎꯕꯗꯤ ꯏꯝꯐꯥꯜꯗ ꯌꯨꯝ ꯑꯁꯦꯡꯕ ꯀꯥꯏꯒꯤꯅꯣ ꯌꯨꯝꯁꯦ ꯀꯨꯝꯕꯤꯗꯒꯤ ꯀꯨꯝꯕꯤꯒꯤ ꯀ꯭ꯔꯤꯇꯤꯕꯥꯁ ꯀꯩꯌꯨꯝꯅꯣ ꯋꯥꯍꯦꯡꯕꯝ ꯋꯥꯍꯦꯡꯕꯝ ꯑꯗꯒꯤ ꯅꯪꯅ ꯀꯔꯤ ꯕꯤꯀ꯭ꯔꯝ ꯀꯩꯌꯨꯝꯅꯣ ꯑꯣꯏꯅꯥꯝ ꯀꯥꯏꯗꯩꯅꯣ ꯅꯝꯕꯣꯜꯂꯣꯝꯗꯩꯅꯤ ꯅꯝꯕꯣꯜꯂꯣꯝꯗꯒꯤ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏ ꯚꯔꯥ ꯂꯧꯔ ꯂꯩꯔꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯩꯌꯦ ꯍꯩꯃꯥ ꯑꯩꯅ ꯊꯤꯔꯛꯏꯗꯨ ꯀꯥꯎꯈ꯭ꯔꯦ 94 ꯑꯣꯏꯔ ꯃꯥꯜꯂꯦ 94ꯅꯤ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯏ ꯑꯁ ꯐꯖꯅ ꯁꯥꯏ 94ꯗꯒꯤ ꯑꯃꯨꯛ ꯊꯤꯔꯒ ꯑꯃꯨꯛ ꯀꯥꯈꯠꯆꯒꯦ ꯏꯆꯥꯁꯤꯡ ꯅꯣꯏ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯖꯥꯠ ꯑꯃꯅꯤꯀꯣ ꯍꯣꯠꯅꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯔꯤ 93 94 95 6 97 98 99 100 ꯁꯤꯗꯩꯁꯤꯗ 200 ꯁꯨꯔꯦ ꯀꯥꯒꯗꯕꯁꯤ ꯀꯌꯥꯝ ꯂꯩꯔꯤꯕꯅꯣ 100 ꯍꯦꯜꯂꯤꯕ꯭ꯔꯥ ꯇꯧꯔꯤꯕ꯭ꯔꯥ 200 ꯆꯞ ꯆꯥꯅ ꯀꯥꯈꯠꯂꯛꯑꯦ ꯁꯤ ꯇꯧꯔꯤ ꯁꯤꯗꯩꯁꯤꯗ 200 ꯁ꯭ꯇꯦꯞ ꯁꯨꯔꯦ ꯑꯃꯨꯛ ꯀꯥꯈꯠꯆꯒꯦ 82 83 84 85 86 87 88 ꯋꯥꯆ ꯇꯥꯋꯥꯔꯒꯤꯁꯤ ꯐꯥꯎꯕ ꯀꯥꯈꯠꯂꯛꯏꯁꯤ 285 ꯁ꯭ꯇꯦꯞ ꯆꯞ ꯆꯥꯅꯅꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯍꯔ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯀꯣꯏꯕꯒꯤ ꯕꯤꯜꯗꯤꯡꯁꯤꯡꯅꯤ ꯃꯊꯛꯇ ꯀꯥꯈꯠꯆꯒꯦ ꯀꯥꯈꯠꯇ꯭ꯔꯤꯉꯩꯗ ꯋꯥꯆ ꯇꯥꯋꯥꯔꯁꯤꯒꯤ ꯅꯣꯡꯄꯣꯛ ꯁꯔꯨꯛꯇ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯂꯥꯏꯁꯪꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯆꯗꯕ ꯁꯤ ꯇꯧꯔꯤꯁꯦ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯍꯥꯏꯕꯁꯤ ꯇꯨꯔꯤꯁ ꯂꯥꯛꯅꯅꯕ ꯁꯤꯜꯂꯒꯅꯤ ꯂꯥꯛꯀꯗꯣꯔꯤꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯨꯡꯊꯣꯡ ꯁꯣꯔꯥꯔꯦꯟ ꯆꯤꯡꯎ ꯄꯥꯡꯒꯟꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯀꯩꯅꯣ ꯑꯃ ꯂꯩ ꯃꯤꯇꯝꯁꯨ ꯈꯤꯜꯂꯤ ꯏꯙꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯍꯥꯏꯔꯒ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯀꯩꯅꯣ ꯂꯩ ꯇ꯭ꯔꯤꯁꯨꯜ ꯀꯥꯗꯤ ꯃꯊꯛꯇ
ꯑꯗꯨꯝ ꯇꯧꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯕꯨ ꯃꯍꯥꯗꯦꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯑꯗꯒꯤ ꯌꯦꯡꯕꯤꯌꯨ ꯁꯤꯒꯥꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯥꯁꯦ ꯑꯗꯒꯤ ꯁꯤ ꯌꯣꯠꯀꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯝ ꯒ꯭ꯔꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯇꯧꯔꯤꯁꯤ ꯔꯪꯒꯥꯁꯦ ꯀꯥꯕꯛ ꯀꯥꯕꯛ ꯇꯩꯁꯤꯜꯂꯒ ꯀꯩꯊꯦꯜ ꯅꯪꯅꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕ ꯈꯔ ꯂꯩꯔꯒꯗꯤ ꯇꯠꯂꯅꯤ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯅꯕꯤꯅꯤ ꯑꯁ ꯌꯥꯝꯅ ꯁꯤꯒ ꯇꯧꯒꯗꯕ ꯃꯁꯤ ꯁꯥꯕꯁꯤꯗꯩꯁꯤꯗ ꯍꯧꯗꯣꯛꯀꯗꯧꯔꯤꯕ ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯃꯀꯣꯛꯇꯒ ꯈꯜꯂꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯌꯦꯡꯅꯅꯕ ꯁꯟꯔꯥꯏꯖ ꯌꯦꯡꯅꯅꯕ ꯗꯥꯔꯖꯤꯂꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔ ꯍꯤꯜꯁꯀꯤ ꯁꯟꯔꯥꯏꯖ ꯌꯦꯡꯐꯝ ꯀꯥꯗꯨꯒ ꯅꯤꯡꯁꯤꯡꯗꯅꯒ ꯇꯧꯔꯝꯒꯅꯤ ꯑꯗꯣ ꯅꯣꯡꯆꯨꯞ ꯊꯪꯕꯁꯤꯗꯁꯨ ꯀꯩꯅꯣ ꯂꯩ ꯁꯤꯁꯨ ꯀꯔꯤꯅꯣ ꯂꯥꯏꯅꯤꯡꯊꯧ ꯄꯥꯡꯒꯟꯕ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯀꯩꯅꯣ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯔꯗꯅ ꯂꯥꯏꯁꯪ ꯑꯃ ꯂꯤꯡ ꯇꯥꯔꯒꯗꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯃꯦꯀ꯭ꯔꯨꯛ ꯈꯤꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯠꯂꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯑꯩ ꯅꯍꯥꯟ ꯂꯥꯛꯄꯗꯨꯗ ꯉꯥꯡꯉꯝꯕꯗꯨꯗ ꯉꯁꯤꯗꯤ ꯈꯔꯕꯨ ꯁꯤꯠꯄ꯭ꯔꯥ ꯑꯩ ꯅꯍꯥꯟ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯔꯝꯕꯅꯦ ꯑꯗꯒꯤ ꯃꯈꯥꯗꯒ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕꯖꯥꯠꯅꯤ ꯌꯦꯡꯕꯤꯌꯨ ꯃꯈꯥꯁꯤꯗꯩꯁꯤꯗ ꯀꯨꯟꯆꯦꯛꯏꯕ ꯀꯩꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯎꯈꯠꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯇꯤ ꯑꯃꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅꯗꯤ ꯄꯨꯡꯋꯥꯡ ꯋꯥꯡꯅ ꯈꯟꯖꯕ ꯁꯤ ꯌꯦꯡꯕꯤꯌꯨ ꯀꯣꯏꯔꯛꯏꯕ ꯀꯣꯏꯃꯤꯟꯅꯔꯛꯏꯕ ꯀꯩꯗꯧꯔꯤꯕ ꯃꯆꯥꯗꯨꯅ ꯁꯨꯃꯥꯏꯅ ꯂꯪꯁꯦꯛꯄꯗ ꯑꯗꯨ ꯂꯪꯁꯦꯛꯄ ꯍꯧꯅꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯍꯥꯏꯔ ꯊꯝꯐꯝꯁꯨ ꯂꯩꯇꯦ ꯊꯝꯐꯝ ꯑꯆꯧꯕ ꯐꯖꯅ ꯒꯥꯔꯤꯅ ꯀꯔꯤꯅ ꯍꯣꯟꯊꯕ ꯌꯥꯕ ꯄꯣꯠꯁꯛꯁꯨ ꯑꯩꯈꯣꯏ ꯊꯝꯗꯦ ꯃꯗꯨ ꯀꯩꯅꯣ ꯇꯧꯐꯝꯊꯣꯛꯄꯅꯤ ꯑꯗ ꯍꯧꯖꯤꯛ ꯑꯁꯣꯝꯗꯁꯨ ꯀꯨꯝꯊꯕ ꯌꯥꯝꯃꯅꯤ ꯃꯁꯤꯅ ꯍꯣꯔꯦꯟ ꯑꯩꯅ ꯀꯨꯝꯊꯖꯔꯛꯄꯗ ꯑꯁꯣꯝꯗ ꯀꯨꯝꯊꯖꯒꯦ ꯀꯥꯔꯛꯄꯅ ꯁꯣꯝꯗꯅꯤ ꯀꯥꯔꯛꯏꯁꯤ ꯀꯌꯥꯅꯣ ꯑꯩꯕꯨ ꯊꯤꯈꯤꯕꯗꯣ 285 ꯂꯥ ꯀꯌꯥꯅꯣ 88 ꯂꯥ ꯍꯣꯔꯦꯟ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯋꯥꯔꯁꯤ ꯂꯩ ꯄꯩꯁా ꯌꯥꯝ ꯆꯪꯅ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯥꯛꯅꯕꯅꯤꯅ ꯃꯈꯥꯗ ꯎꯕꯤꯔꯦ ꯇꯨꯔꯤꯁ ꯇꯤꯀꯦꯠꯀ ꯀꯛꯅꯅꯕ ꯀꯩꯗꯧꯅ ꯇꯧꯕ ꯌꯥꯏ ꯌꯥꯝ ꯐꯖꯅ ꯐꯦꯁꯤꯂꯤꯇꯤ ꯐꯖꯅ ꯆꯦꯠ ꯅꯥꯟꯅ ꯑꯩꯈꯣই ꯌꯨꯝꯗ ꯎꯗꯕ ꯃꯌꯥꯝꯅ ꯀꯣꯏꯕ ꯆꯠꯄ ꯆꯥꯕ ꯆꯠꯄ ꯍꯥꯏꯁꯦ ꯌꯨꯝꯗ ꯆꯥꯗꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯋꯥꯅꯤ ꯃꯍꯥꯎꯗ ꯑꯗꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯐꯝꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯌꯥꯕ ꯑꯗꯨ ꯃꯐꯝꯗꯨ ꯇꯧꯕꯒꯤ ꯋꯥꯅꯤ ꯌꯨꯝꯗ ꯂꯩꯀꯣꯜ ꯐꯖꯕ ꯂꯩꯔꯗꯤ ꯑꯩꯒꯤ ꯂꯩꯀꯣꯜꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯗꯕ ꯃꯐꯝꯗ ꯑꯩ ꯀꯩꯗꯧꯕꯩ ꯀꯣꯏꯗꯣꯔꯤꯕ ꯍꯥꯏꯕ ꯋꯥꯈꯜ ꯀꯩꯅꯣꯁꯤꯁꯨ ꯈꯔ ꯁꯤ ꯐꯥꯔꯁ ꯐ꯭ꯂꯣꯔꯅꯤ ꯁꯤꯁꯨ ꯏꯈꯟ ꯈꯟꯖꯜꯂꯤ ꯐꯥꯔꯁט ꯐ꯭ꯂꯣꯔꯅꯤ ꯃꯁꯤ ꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯐꯦꯁꯟ ꯑꯃꯗꯧꯅ ꯃꯅꯤꯄꯨꯔꯗ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯀꯥꯏꯅ ꯇꯧꯕꯗꯣ ꯁꯤꯒꯨꯝꯕ ꯃꯐꯝꯗ ꯂꯥꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯨꯄꯥ 10, 30, 40, 50 ꯈꯥꯏꯅꯔꯒ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯖꯒꯥꯅꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯁꯤ ꯀꯥꯏꯔꯒ ꯑꯗꯨꯝ ꯀꯥꯔꯛꯄꯁꯨ ꯌꯥꯕꯒꯤ ꯋꯥꯅꯤ ꯄꯔꯃꯤꯁꯟꯒ ꯂꯧꯔꯒ ꯁꯤꯗꯩꯁꯨ ꯌꯥꯝ ꯐꯖꯅ ꯎꯔꯦ ꯑꯗꯨꯝ ꯃꯊꯛꯇ ꯐꯥꯔꯁט ꯐ꯭ꯂꯣꯔ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯑꯃꯨꯛ ꯀꯥꯖꯒꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯅꯤ ꯃꯁꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯊꯣꯛꯄꯒꯗꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩꯔꯣꯝꯗꯒꯤ ꯅꯨꯃꯤꯠ ꯊꯣꯛꯄꯒ ꯌꯦꯡꯕꯁꯤ ꯌꯥꯝ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯐꯖꯅ ꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯁꯣꯝꯒꯤꯁꯤꯅ ꯂꯥꯡꯒꯣꯜꯅꯤ ꯆꯤꯡꯃꯩꯔꯣꯡꯁꯤꯁꯨ ꯂꯥꯡꯒꯣꯜꯒꯤ ꯃꯁꯥꯅꯤꯅ ꯀꯧꯕ꯭ꯔꯨꯁꯨ ꯎꯔꯝꯒꯅꯤ ꯀꯧꯕ꯭ꯔꯨ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯁꯤ ꯂꯝꯐꯦꯜꯂꯣꯡꯒꯤꯅꯤ ꯄꯨꯔꯥ ꯅꯨꯃꯤꯠꯅ ꯌꯩꯁꯤꯜꯂꯦ ꯅꯍꯥꯟꯅ ꯃꯝꯈꯤꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯁꯤ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄꯗ ꯗꯥꯔꯖꯤꯂꯤꯡꯒꯤ ꯈꯔꯁꯤꯌꯣꯡꯒꯤ ꯆꯤꯡꯃꯥꯏꯗꯒꯤ ꯁꯤꯂꯤꯒꯨꯔꯤ ꯖꯜꯄꯥꯏꯒꯨꯔꯤꯒꯤ ꯅꯣꯔꯠ ꯕꯦꯡꯒꯣꯜꯒꯤ ꯇꯝꯄꯥꯛꯀꯤ ꯃꯩ ꯌꯦꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯅꯨꯡꯊꯧ ꯇꯨꯔꯦꯜꯗ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯄ ꯎꯕ ꯑꯗꯨꯒꯤ ꯄꯥꯡꯈꯛ ꯃꯥꯟꯅꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯝꯐꯥꯜꯒꯤ
watch tower 285 step angamba khara karaga hojiksi pung ani tare adonde aidi potha lakpani masai aina kajarakpa matamdu pung amaga minute 10 thami bandagi changakpada pung amaga sorry pung amaga minute 10 adwaidagi ni adundi chorangna masi phajana akhoi potha kara su minute nifu kunthra pung haim dagi na changngai leite si leire sigi mangda uriba sing sina akhoi kari oidoino hanna jing gi chingcha akhoi marjing ga leiriba chingduni somda leiriba si Dimapur lambi gi chakhibani awang pangna chakhiba kainoni sumai tawdana koi mantri pukhri kari lei hidoribani somda sini yam sengba numitadi yam nungai ni aduga nungdangda yam sengba matamda ningthamdagi matamdasu yam phajaramgani akhoi matam ama chingkhai chingthakta ningthamdagi matamda leaga Imphal Valley yengjabam yawhre pura samudra ipaki matawdong leichinna pungkup kuptana akhoi TV tower Porom Park ki TV tower matongi angangba mai dukhak ubu natana karimta udaba pungkup kupkiba ngokso ngona adumai tawdana ningthamda di soidana tarungadra aina khalli mase tong marakta matam fardi hojikti matam phattabnina akhoi chairau ching mathakta leusi ga haibdo yanarakadaw mande marung pangching da hauge harasu yam nungai gadaba kainoni sumai tawdana leire Imphal Watch Tower ni Manipur Sarkar na yamna asa chauna semjaba asa chauba haja asa chauba asadi kaisu chauponte da sumba ma tawba yare harga paisa khara lupa crore khara losinbai wanida Manipur da tawriba ayambadi adumangni asa chauna si sky ba yengo si pura haidi si da adum akhang si da kai ba hori si khara sumaina si phiba mapu pandabadawna thadoiba mong se si su kuiroi sini aduna maru oina mapal lamdagi maru mapangsing adagi ahal lamansing karigumba Imphal da lakpi taragadi mafamsi adum gari na adum mathak phawal lakpa yare masai kakhat charakpa siri chaniga marfu manga 285 siri sikhak natana angam atei angam madudi gari na lakpasu ya yam ngam jat nate adum kakhat piraga masigi tower ji baudi ayuk anganba natraga numidang wairam da lakpirega amamba matam phau leibirega Imphal Valley gi akoibada chaurakna ure yamna asi mangda ukhriba je haibok ching oi mawoirigani tawdana yam paksana Imphal Valley ji chap sana kola yam phajana ure the masi soidana lakpiwa haijaningi aduga Imphal akoi Manipur manungda Manipur tampak lamda leiriba mayamsu masigi mafamsi kabiramdriba khangbidriba mayam ama yawramba yai ada aina khangjabadadi seisa nongmaijeng khudingi akhoi naharol se akhoi ga luna tongna jaba mising yawi mai bok phaba thabing khang chauna ga tawba moi mayam laktana si makha ri seisa phamdana isai nongmai ga tawba ka su sakna dana ga tawba ga su yam nungai na tawba tawi sini ai kumtha jarage si mangda chaliba lambi si ubajala mangan sina karimta udre mangda chali si Dimapur lambi ni asida chatkriba che mai tawdana yam phajana sigi kaino si akhoi high court ki complex oigani high court ki complex oigani aduga anova secretariat ki complex tu mangda uriba sini sangadri adagi khare hendok khraga somda mantri pukhri na chingba leigare aduga asom mangda uriba se iril turel mapan Imphal turel mapal gi khun chingni kairang achan bingai na chingba adagi asomda mongjam na chingba leihidoribani masi koi somda hingang ka leihidoribani
ꯀꯩꯅꯣꯒꯨꯝꯕ ꯑꯃ ꯕꯥꯏꯅꯣꯀꯨꯂꯔꯒꯨꯝꯕ ꯑꯃ ꯄꯥꯏꯔꯗꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯒꯁꯨ ꯑꯗꯨꯝ ꯎꯕ ꯌꯥꯕ ꯃꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯇꯔꯪ ꯇꯔꯪ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯑꯩ ꯑꯁꯤꯗꯩꯁꯤꯗ ꯃꯪꯉꯤꯕꯁꯤꯅ ꯀꯔꯤ ꯑꯁꯤꯗ ꯃꯪꯉꯤꯕꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤꯗꯩꯁꯤꯗ ꯃꯥꯡꯗ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯀꯔꯤ ꯃꯐꯝ ꯑꯣꯏꯗꯣꯏꯅꯣ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯃꯪꯉꯤꯁꯦ ꯑꯣꯏꯔꯝ ꯇꯥꯏ ꯑꯣ ꯑꯦꯁꯦꯝꯕ꯭ꯂꯤꯒꯁꯤ ꯎꯗ꯭ꯔꯦ ꯑꯁꯤꯗꯩꯁꯤꯗ ꯃꯥꯡꯗ ꯂꯩꯔꯦ ꯑꯣ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯀꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯁꯇꯦꯗꯤꯌꯝ ꯎꯕ꯭ꯔꯥ ꯀꯥꯏꯅꯣ ꯑꯣ 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 ꯁꯤꯗꯩꯁꯤꯗ ꯑꯁꯪꯕ ꯒ꯭ꯔꯤꯟ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯆꯨ ꯃꯆꯨ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯒꯦꯂꯔꯤꯅꯤ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯩꯁꯦ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯒꯤꯅꯤ ꯈꯨꯔꯥꯏ ꯑꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯗꯣꯏꯅꯤ ꯂꯝꯂꯣꯡꯗꯒꯤ ꯈꯤꯇꯪ ꯎꯈ꯭ꯔꯨꯜ ꯔꯣꯗꯇ ꯆꯠꯂꯒ ꯁꯤꯅꯤ ꯑꯩ ꯀꯨꯝꯊꯖꯒꯦ ꯑꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯤ ꯌꯦꯡꯕ ꯁ꯭ꯋꯥꯏꯗꯗꯤ ꯎ ꯑꯆꯧꯕꯁꯤꯡꯁꯤ ꯐꯨꯛꯇꯣꯛꯑꯒ ꯈꯔ ꯑꯅꯦꯝꯕ ꯖꯒꯥꯗ ꯀꯣ ꯐꯖꯅ ꯁꯦꯝ ꯇꯥꯔꯦꯗꯅ ꯐꯖꯅ ꯇꯧꯅꯅꯕ ꯋꯥꯆ ꯇꯋꯥꯔꯅꯤ ꯍꯥꯏꯔꯒ ꯁꯤꯗꯩ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯎꯅ ꯈꯟꯖꯤꯜꯂꯒꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯎ ꯑꯆꯧꯕ ꯊꯥꯗꯕ ꯇꯥꯔꯦ ꯑꯇꯩ ꯖꯒꯥꯁꯤꯡ ꯍꯥꯡꯉꯤꯕ ꯚꯥꯔꯤꯗ ꯑꯇꯩꯗ ꯊꯥꯕ ꯌꯥꯏ ꯁꯤꯅꯤ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯣꯝꯗ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯃꯊꯛꯀꯤꯁꯦ ꯑꯁꯤꯁꯨ ꯑꯃꯨꯛ ꯀꯥꯔꯤ ꯃꯥꯟꯅꯤꯅꯦ ꯑꯣ ꯑꯁꯣꯝꯗꯁꯨ ꯑꯩꯅ ꯈꯪꯗꯕ ꯃꯁꯤꯗꯤ ꯑꯩ ꯀꯥꯖꯔꯔꯣꯏꯒꯦ ꯉꯁꯤꯗꯤ ꯑꯁꯣꯝꯗꯁꯨ ꯀꯥꯔꯒ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯡꯗꯣꯏꯅꯦꯕ ꯑꯣ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅ ꯀꯥꯔꯤꯅ ꯑꯁꯤꯒꯤ ꯀꯥꯕꯒꯤ ꯅꯨꯃꯤꯠꯇꯨꯃ ꯑꯃꯨꯛ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯩ ꯎꯠꯆꯕ ꯇꯥꯔꯦ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯨꯝꯊꯖꯔꯒꯦ ꯁꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯕꯗꯧꯅ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯁꯨ ꯀꯥꯔꯛꯄ ꯍꯧꯔꯦ ꯑꯗ ꯃꯣꯏꯗ ꯍꯪꯕꯗ ꯑꯁꯣꯝꯒꯤꯁꯤꯗꯤ ꯆꯠꯂꯨꯗ꯭ꯔꯤ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯨꯝꯊꯔꯒ ꯃꯇꯣꯜ ꯂꯣꯝꯗ ꯑꯃꯨꯛꯁꯨ ꯀꯥꯔꯤ ꯑꯁꯤꯗꯤ ꯑꯩ ꯉꯁꯤ ꯆꯠꯆꯔꯔꯣꯏꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯁꯨ ꯏꯁꯇꯦꯞꯅꯤ ꯑꯗꯨ ꯄꯥꯛꯅ ꯈꯔ ꯀꯨꯝꯊꯔꯛꯑꯦꯔꯒ ꯑꯣ ꯁꯤꯁꯨ ꯂꯩ ꯃꯁꯤ ꯂꯩꯔꯤꯕꯒꯤ ꯐꯤꯕꯝꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯣ ꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯁꯤꯗꯤ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦꯔꯒ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯈ꯭ꯔꯦꯒ ꯑꯃꯨꯛ ꯀꯥꯈꯠꯄꯅꯤ ꯃꯁꯤꯃꯗꯤ ꯑꯩ ꯉꯁꯤ ꯆꯠꯆꯔꯔꯣꯏꯒꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯀꯥꯖꯔꯝꯕ ꯇꯥꯋꯔꯗꯨꯗꯒꯤ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯡꯉꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯦꯡꯕꯗ ꯍꯦꯟꯅ ꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯛꯀꯤꯁꯦ ꯑꯁꯤ ꯀꯥꯟꯅꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯂꯥꯞꯅꯒꯁꯨ ꯆꯠꯅꯔꯝꯗꯕꯁꯨ ꯌꯥꯏ ꯃꯁꯤꯃꯗꯤ ꯑꯩ ꯆꯠꯆꯔꯔꯣꯏꯒꯦ ꯌꯥꯝ ꯏꯪꯉꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯗꯅ ꯇꯧ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯅ ꯄꯩꯁꯥꯕꯨ ꯂꯧꯔꯁꯨ ꯀꯩꯗꯧꯔꯁꯨ ꯇꯧꯔꯒ ꯂꯨ ꯅꯥꯟꯅ ꯁꯤꯠ ꯅꯥꯟꯅ ꯂꯩ ꯁꯨꯒ ꯊꯥꯔꯒ ꯇꯧꯔꯒ ꯇꯤꯀꯦꯠꯄꯨ ꯀꯛꯑꯁꯨ ꯀꯩꯗꯧꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯑꯗꯨ ꯇꯧꯗꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯗꯨꯅ ꯄꯨꯡꯁꯤ 2:30 ꯇꯥꯔꯛꯀꯗꯣꯔꯦ ꯃꯈꯥꯗꯒꯤ ꯆꯤꯡꯈꯣꯡꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯄꯨꯡꯈꯥꯏ ꯃꯤꯅꯤꯠ 30-40 ꯄꯣꯊꯥ ꯂꯥꯛꯑꯁꯨ ꯄꯨꯡ ꯑꯃꯗꯤ ꯁꯨꯡꯆꯪ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯃꯔꯨ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏꯅ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗ ꯗꯔꯁꯟ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯈꯣꯏꯔꯝꯕꯤꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤꯗ ꯆꯠꯄꯤꯕ ꯀꯩꯗꯧꯕꯒꯤ ꯃꯊꯛꯇ ꯂꯣꯛꯇꯥꯛ ꯌꯦꯡꯕꯤꯕ ꯀꯩꯗꯧꯕꯒꯤ ꯃꯊꯛꯇ ꯃꯐꯝꯁꯤꯁꯨ ꯆꯤꯡꯃꯩꯔꯣꯡꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯑꯃꯨꯛꯇꯪ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯊꯥꯖꯩ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯅꯨꯡꯗꯥꯡꯒꯤ ꯃꯩ ꯌꯦꯡꯕ ꯀꯔꯤꯝꯇ ꯆꯤꯡꯅꯕꯤꯌꯨꯅꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩ ꯅꯍꯥꯟ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 30ꯗ ꯑꯩꯅ ꯂꯥꯛꯆꯕ ꯃꯇꯝ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯈꯥꯎꯒ ꯃꯩꯇꯩꯒ
ꯂꯩꯅꯔꯝꯕ ꯃꯔꯤ ꯍꯥꯏꯗꯣ ꯋꯥꯔꯦꯡꯗꯣ ꯄꯥꯊꯣꯛꯆꯕꯒꯤ ꯔꯦꯀꯣꯔꯗꯤꯡꯒꯤ ꯂꯥꯛꯆꯈꯤꯕꯗꯣ ꯑꯩ ꯃꯝꯃꯕꯅꯤ ꯑꯩꯅ ꯍꯟꯖꯔꯛꯄꯗꯣ ꯃꯩ ꯊꯥꯜꯂꯕꯅꯤ ꯑꯗꯣ ꯂꯩꯆꯤꯟ ꯊꯥꯗꯅ ꯃꯩꯗꯨ ꯀꯌా ꯐꯖꯗꯦ ꯑꯗꯣ ꯌꯥꯝ ꯐꯖꯔꯝꯒꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯌꯥꯝ ꯁꯦꯡꯅ ꯇꯥꯕꯗꯤ ꯉꯝꯃꯝꯅꯤ ꯊꯥꯖꯗꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯁꯣꯝꯗ ꯂꯝꯐꯦꯜꯒꯤ ꯀꯔꯤꯒꯤ ꯂꯩꯔꯦ ꯅꯨꯃꯤꯠꯀ ꯆꯞ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅꯤ ꯈꯔꯁꯤ ꯎꯠꯆꯔꯒ ꯍꯥꯏꯖꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯕ ꯂꯥꯛꯆꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯠꯆ ꯇꯥꯋꯔ ꯏꯝꯐꯥꯜ ꯚꯦꯂꯤ ꯋꯥꯠꯆ ꯇꯥꯋꯔ ꯚꯦꯂꯤ ꯚ꯭ꯌꯨ ꯋꯥꯠꯆ ꯇꯥꯋꯔꯁꯦ ꯑꯁꯣꯝꯒꯤ ꯅꯥꯀꯟ ꯑꯋꯥꯡꯕꯁꯤꯃꯗꯤ ꯑꯩ ꯉꯁꯤ ꯆꯠꯆꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯈꯛꯇ ꯑꯁꯤꯁꯨ ꯁꯣꯝꯗꯒꯤ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕꯅꯤ ꯑꯩ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯑꯌꯨꯛꯀꯨꯝꯕ ꯑꯃꯗ ꯂꯥꯛꯆꯔꯒ ꯃꯁꯣꯝꯁꯨ ꯑꯃꯨꯛ ꯆꯠꯆꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩ ꯄꯥꯎꯗꯝꯖꯒꯦ ꯑꯗꯨꯅ ꯁꯨꯝꯕ ꯈꯔꯁꯤ ꯄꯥꯎꯗꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯑꯩꯅ ꯂꯥꯛꯆꯕꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯆꯤꯡꯃꯩꯔꯣꯡꯒꯤ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯗꯒꯤ ꯏꯝꯐꯥꯜ ꯚꯦꯂꯤ ꯎꯕꯒꯤ ꯃꯐꯝ ꯆꯠꯐꯝ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯠꯆꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯃꯇꯨꯡꯗꯁꯨ ꯂꯦꯞꯇꯅ ꯁꯧꯒꯠꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯒꯦ